Chahi kungi matungda German gi rock band Scorpion India da laklagani haina lauthokre. Chahi asigi April tha da lakadoriba tour asigi live performance sing yenghonaba band asigi fans sing kingaga leinakre. Times of India gi report amana hai rock band ase India da laklagani haina lauthorokpa asina live music pamjaba singda achoba inot ama pire. Coming Home 2026 haina mingthon ba band asigi aroiba tour asina India gi maru oiba city marida live performance pigani. Tour asigi ahanba performance Shillong da utkani aduga Mumbai da utkadaba show amana tour asi loishingani haire. India gi tour ase produce amasung promote tawriba Book My Show live ki majung ina band ase Shillong da chahi asigi April 12 da perform tawgani. Madugi majung April 13 da Delhi NCR da April 16 na Bengaluru da aduga April 13 na Mumbai da makogi live show utkani haire. Live concert sing adu Shillong gina JN Stadium da Delhi NCR gina Huda Ground da Bengaluru gina Nice Ground da aduga Mumbai gina Geo Garden da pangthukani haire. Band asi kumja Disingamaga Chamapan Hufu Mangada band asigi guitarist Rudolph Senkarna semlambane. Chahi Hufurom asida band asina studio album Taraga Mapan rom putoktuna rock music ta achoba fida ama kanba ngamkhrei. Band asigi thoidok hendokna maming leiraba isai singi manungda Rock You Like a Hurricane, Still Loving You, Send Me an Angel amadi Wind of Chance panba yai. Malemgi miyamna khwaidagi pamnakhiba band asigi album singi manungda Love at First Sting, Blackout amadi Crazy World na chingba yauri. Band asigi frontman Closeman na hai chahi kayagi matungda India da amuk hana chatkani khanbada nungaibu poi. India da leiriba band asigi fans singa unagadawriba asina band asida anauba experience ama soidana piragani. Band asigi lead guitarist Matthias Epps na hai India da amuk hana perform tawba phanglagani khanbada yamna nungaibu poi. Homecoming concert sing ase band asina su kaidawnungda kangomdana lehoragani haina mahangna makha takhi.